Geographybu Kanana Chui Hairino. Boring Chui Kaidana Geography yam interesting oiva facts kranekoi praman busy. Lobirasi Geography yam interesting oiva facts kra. Ahan Delaire Barugi isin asowachen baturel Sane Timpiska Sigi Turel sti I quite find a jail of Sumanatre, Sidi Pra Popone. Madudi Magi Singsi Changchata 200 Fahrenheit Europe Atum Sargalay Maquilam gi mission Masibo, I quite lighten the Nagava Samnatum Turel Wina, Jen Longnay, Masana Tavne, Maramdi Mas the Mausa Magi Saktishu, Kaptok Livene Ani Sub the Lady, Sel Piraga, Bara Piraga. Aing amapura waige nangi pui wiki halmadum Maleva country Liechtenstein Sigi Switzerland amadi Austria anigi martaleva apik paleva kasi 2010 gi matam maduaida aing amagi supnagi lupa lak from thibiraga leibak sima pulap nangi oige nangi naning togi haiba yahalami birthday toruna bagi boigera natraga DJ theme hi toruna bagi boigera sel buleraga di siglam sigi mapu ningtho ahin amagi nang nadum oilu yarane atubu ngasi gi oinadi leibak si sandokpa leppaga leikhre karigi odizano aina khanbade rombi hoina ahin ama soidana le urumbani. Number 3 Ethiopia da leba Delol Depression hariba mafam asna malem sigi oina khwaidagi saba mafamne ningtham tha kalin haibleidna chei chupadum 95 Fahrenheit ki changna saba mafam astaida adumna nung mathe tai khoi thamagadum yerum hoba yai haire masita nata mafam sida leidiva ising asaba kapkhatpa ifutsing adagi khoi acid ki pukri sing aduga chabak oina semiba mineral sing sising si punsilaga hek yengda mafam se alien gi graha ama Mali Hairi. Wow. As ngarang di crash game sanaraga phone anbam lai rehe. Tu. Masi irai laiba yamsu interesting oiba game ne. Madudi 1xp loire. Sida tawduisi plane si pukai kitringi sagi winnings. Put lahu wi wane. Aduga sidane. Ekoi sana pamba amount amhekta sanagi yai. Kuina ngai kai mana chawbu di heli. Oh yes, AD amukasu thoire. Thakibe amount double the thoire. Thurpa selsi Paytm bank dagi lakthoni. Sida dai topa game sing su yauri. Under and over, dice, head and tail. Asina sing si sanaraga. Daw buyar gade dom BMW car, iPhone, laptops, gas price. Makal mathel manasing phangbi yahali. Registration tawdagi promo code sisinaraga de dom ₹130,000 amadi 150 free spins phangani. Link comment da hapjarmage apamasing. Live ingbiyo. Number 4 Masigi Turel se Leibak Tara Powder Jelly OMG Central Lamadi Eastern Europe Dagi Horpa Danube Harba Turel se Europe ki oina khwaidagi chawba anisubu turel ne Sigi Turel sna powder se masi Leibak Tara Powder chen bagini Austria, Slovakia, Hungary, Croatia, Serbia, Bulgaria, Romania, Moldova, Ukraine Turel amana su yam laiba powder chen bahaibasi prithvi gi oina ani sude. Number 4 Pacific Ocean na prithvi gi apunba kamphal gi saruksing pulap punsinna badagi fawhena chawi sigi achaubu ipax na kalibasi 63 million square miles ki lamne masimukti prithvi gi mahadesh kai pulapuna thamjilaba matungda atopa Africa amagasu thamba chankhigidaba changi size ni. Number 6 Kang Sulei Develop Iceland Iceland Haribulam si Mausa Imagi like Fini must Mausa Imana Juhandaba Machu Amata Yaudi Fo Hainaribani Adabu Mapam Sida Chochot Law Mapam Panayam Jaragasu Mapam Masigi Climate Manbas Namaram Weraga Kang Haribizi Basti Amafal Laibungam De Hairi Wow Kalenda Kankal Kandana Tumba Pambasing Iceland the Kuid Budum Yari Mathang the lady, dinosaur gi konum, Alberta, Canada. Mafam stagi, tongan ba dinosaur makal chom longi, saru sayang, makogi fossil fuel sing, pangki, masikidamung dinosaur gi konum haibe min thola si, pangkraba mafam ne. Dinosaurs the sunata, late Cretaceous period, hiding masdagi,
chahi crore tarit makhanong gi mamang de hinglam dugumba ari ba topa jiba singi saru syang makhogi fossil fuels phangki dugumba yam special oibo mafamni Alberta Canada adomna dinosaur amadi ari ba jib singda ngawa miyoi moi birgadi mafam state koi biru yai ai budi dinosaur da ngawi dubo sel de leite adomna sadagadi khar hubiramo mathangda leriba geography gi interesting oiba fact asdi adom hana khangbirabra Russia na Pluto dagi chawba heli yingbiyo masi Russia ne prithvi gi leibak singda lam khoi chawba leibak adune mana kallisi 17.1 million square kilometers ki lamni aduga Pluto gi apunma kangphal laimai gi saruna kalibasna 16.6 million square kilometers tani so Russia na Pluto dai chawba hele aroi boina lady China da time zone amukhak da chatnai oh god China leibak asna phana sawzargasu leibak sin thumastai da Beijing time Beijing gi matam Beijing gi pungsung tamak chap manana chatnai masi moi leibak state da amat oibagi wakhal mangkidanaba lingjal manhanabagi panamda 1949 da lepkiba firip amadagi chatnahan kibani adu busumda wasna makhogi leibak state da bira kaba situation khradi thuhandaba nate khudam oina haribada numitsi sahramadana ayukki pung tarta thuraga atopa sahramadana mu ayukki pung tarada thuruk toribane pakhangduna horen pung tarada unasi haibuduli sabiduna nongandri bungo harak toribane bonus oina amaga TRES to be haibase masi akhoi solar system gi wangda laiba graha amane grahasta numdangi matam se loiba sunai naide haidi matam chupa mamduna talai haibane numidangi matam da tiada khoina tha thon bisa uribasisu grahasta di krim to uroi doribane masita singna pungma mamba yamsu sabu graha amane thangi singna haribada masi gas ki asogo matum amane akhoi solar system asigi khwai chawu graha riba Jupiter skumba amma tangkhai na chawu graha ne mamjarak so onthong na disa graba maibul gumba graha ne graha sigi leimai se maita lagi na mangal chupsin banga miyamade mai chakpa nungsin namar moiraga magi masak se ubda muraina na ngangba machoina tawe graha se khoi solar system asagi 750 light years lab na lai graha se siliba mai gi nungsit se mai gi chingpo khaibde jenthar balava gum sai TRES 2b graha se solar system asigi wangda laiba khwai mamba graha ni dana 2011 identify to wangam kivane graha se tarakpa mangal gi chadam khak thak turpuna graha se yam mambo iribane Admission often Manipur gi tongan ba mafam mari da branch hangdokhraba Little House Preschool Thawal branch ki anu session lakliba January tang 3 wastagi hawzargani iram da masigi machin tungkhaliba Little House Preschool mahilu shamasigi akhanaba features khradang panjarabada oza satra gi ratio se 6:1 ni concept mastery aswanba satra sing da ehenma midyeng jangbiba spacious classrooms angang sing bu komna mahi tambibadana explore to be haliba classrooms angang sing masana masa sakhang jabada tingmang binanaba art studio su thammi sana lirik takfiba labets learning mafam step practically jathai extracurricular activity da music art dance sports offer tori angang singi activity or improvements guardian sing da numit kudingi update pv angang ama sokpan bada khudak ki medical attention pinaba khanaba doctor thammi ahen ma safety and security feature oina CCTV cameras kungna khilli ningthina equip torba angang singi sanafam play areas audio visual aid ki matam ga chunaraba classes van service loinana day boarding service ki khudong sabsu phangbigani adongi angangi potential mapung phana pokhan ba pambiba guardian sing na ngasima pau phobiro Little House a family of learning